ngase phongkiba tongan manipuri sifongsinga amasum thokiba thogdo wathoksingi maroibi ipausing miyamna thamjagi ahanbada hoyelan pausidigi lakusaraga state marigi manungda ahongi mikal BJP na hat-trick fangle Telangana da nahi tare mamang thada pangthokiba Madhya Pradesh Rajasthan Chhattisgarh Telangana amasum Mizoram Assembly election singi vote masing TV thabak ngasi punna sathagadabada Mizoram gi state asigi election gi counting pangthokodaba ngasi nomaizu numit oibadagi yaithopinaba haijarakibagi matungin Election Commission of India ECI na ayaba pirakduna hayang bot masing thinanaba lepkhrabasu atop state mari sigidi ngasi ayuktagi hauraduna bot masing thikibaga loinana mikhal pangthokiba state mari gi assembly constituency punamaki results sing mapung fana laukthokibada union lengak pariba Prime Minister Narendra Modi ki BJP na Madhya Pradesh Rajasthan amasung Chhattisgarh absolute majority fangduna hat-trick fangre adu manama Telangana dadi BJP na mikhal asida nahi taduna state asigi apun basit chamaga taraga mapan gi manungda nipan gi hena phangidre pangthokribi state manga gi assembly election sing asigi manungda yawri basit chani leiba Rajasthan gi di state asigi Karanpur assembly constituency ki MLA su ori Rajasthan ki Congress lusingba Gurmit Singha kunarna state asigi mikhal gi sidul laukthokadaba sayol ama watlingaida laikhidabadagi mikhal pangthokpam thokpa apun basit chani gi manungda ma gi sit ki khak natana lemori basit Samaga Maudraga Mapangi Mikhal Mamang Thagi Kunga Mangara Pangtokibani Adu Apun Basit Maudra Riva Chhattisgarh Assembly Mikhal na Mamang Thagi Taret Amasum Taraga Taret Nanga Anitona Pangtokibani Telangana gi Mamang Thagi Kuntrada State Assembly Mikhal Pangtokibani Aduga Ngasi Bot Masing Thiba Loweraba Matung the Congress na absolute majority Fangdun State Oina Ahanba Nan BRS Bharat Rashtra Samiti Lenga Amaling Lagani State the Congress lusingba Malik Arjun Kharge gi makhada mikhal thengna khibada Congress na apun basit chamaga taraga mapan gi manungda tangai fadana lengak paina bagi damak sit humpu digi tadana phangpham thokna basu masidagi hendona sit humpu ga mari fangduna absolute majority fangkhibani mikhal asida state asigi lengak pariba BRS ki Chief Minister K Chandrasekhar Rao na absolute majority fangma ngamdabadagi ngasi mikhal gi result haidokpaga panthadana governor da pham thadokpagi sirol pisinki Amaramda absolute majority Fangamlaba Congress ki Megidigina, Telangana gi Anoba Congress ki Chief Minister ki Pharmacy Party Siglusingba Anumula Revant Redina Oirabi Yavi Oitopolekre, Masagi Sigyang Hekatar Shurlaba Congress Lusingba Sina, election gi result Haidoklaba Matunde, State Sigi Makok Tombo police officials sing Unaduna, Ta Sigi Mari Netragana Mapanda, Congress no Lusingba Lenga Ama was low bigi Trampang to Nabigi Wanginana, security gi Mekedi Lokadava section Tarangi Matanga, Kanakre Hedi. Mana Fundo Kibida, Nasi Congress no my public libisi, State Sigi Miyam the Pirakpa Oyel the Guinea, Masigidam Aikuina Amuhana, Post Mortem Tauduno Yang Bigi Matauta Draki, Panbaya Telangana Haidiba, State Hawkiba Kumza English Singaniga Taraga Marita Anovi State Oina Polakivani, Mikhalas the absolute majority Pamungam Ngamdraba, BRS ki working presidents Oriba, Chief Minister K Chandrasekhar Rao Gimasanopa, KT Rama Rauna, Mikhal Grizzle Asimak, Ningba Kainingani, Adomanama, Masimak Namak, one Bedingam Daki. Mikhalas the Maki Party na Mai TV Gimaram Singimanung the State Siginaha Oriba, voters in the Maki Party in the Yankee Bam Yang Adudagini Hanisu, Fondoki. Ngasi state marigi mikhal gi result lakhoki ba sina state singa sigi miyam khattara natana leba sigi miyam na piriba pakhumdi BJP na amuk hana Madhya Pradesh puma khoi gi khubam nunga paisin ngamlagane duga akan balamba tawnar kiba Congress tagina Chhattisgarh amasum Rajasthan ki lengak sing munma ngamle haribasini state ahum the BJP na hat-trick phangduna mai paglakpada Prime Minister Narendra Modi na state ahum asigi miyam thagatba phongdoki ba roinana Mikhal gi result asina leba asigi miyam na asengba lengak lon ama sakot tharang paikhat pangamba party bu khalaga lengak paina bigi power pirakpani haina phongokre BJP na singthani ngai oina state ahum gi lengak paina bigi khudong saba phanglakpada Union Home Minister Amit Shah na phongdokibada haujukti leba asida kangluk furup khai bigi politics ki matam noire haina phongdokre aduga leba asigi miyam na anobi India ama semna bigi damak Mikhal du saruk yarakle haki State ahum the BJP na mai palakliba simak Prime Minister Narendra Modi na lusingakliba Union lengak na miyam gi damak sakot thorang gi thabak thorang sing paikhalakpa amasum afaba lenga ama purakpa ngambadagini hainsu ma ki social media gi platform sing da phongdoraki
BJP na mai paklakpada Home Minister Amit Shah na BJP ki National President JP Nadda yauna party ki lusingo kaya busu thagat phongdoki amaromda Mizoram Assembly ki election gi counting na hayeng ayukta gi hauraduna pangthokadori hanisu pausida makhatana phongdorakli atopa pawmana malem gi mi taba lamsing gi manung da lenga na internet khwaidi gi sangna thingba mafam Manipur na oire tha tarit sapsana surakpa numita singtam taina ba mafam natana athingba numit taraga mangani komthorakre hemsan ningthaujam malem gi mafam amatada leitaba phangdaba sirui lili amasum sangai yauna atai kaya marum piklaba Manipur phangmadagi top na sakhang birak pasangi matakta ngasidi malem gi mi taba mafam punamaki manungda lenga na mobile internet data service khwaidi gi matam sangna thingjinba lamsu Manipur na oire lebasi gi lenga na Manipur bu ek is policy gi thongal ohengani hairabasu kunyomathaisu saisa asi khwaidi gi faba pambai oiriba mobile internet data service thingjin ki mafam singi manungda Manipur gi hena sangba atopa mafam ama Wikipedia gi record thibada yoramdre athingba si me ahumda kokilamen tuhen misingna makoi gi militant singa kusumnaduna atamnana mitaida onsinduna tamthiraba lan chathaba horamdaida Manipur laingakna mangjongna khanghaudaba amasum hek thokpaga lakshinba ngamhaudabadagi huranba matung mairingbagi phibamda lan haurakhiba numit adugi numidang wairamdagi athingba thamakhibani athingba si haukiba September 19 dagi numit kharani gi oina komthogalakhi adominamak leinthoi ngambi hizam amasum hamazit phizambu koki militant sing minungsi yaudun hatokpikhre haibagini haiba photo sing September 19 da viral oirakpadagi komthogalakhiba athingba du September 13 dagi thengthang 9 amuhana thamjilakhipadagi ngasi commissioner homna singamasum tamgi lonaba mafam singi kilometer ani ki area khaknatana khudaktagi tha sigi taragani pangi numidang pung 3:45 phawa thingbu singasi komthokle habigi order thorakhibini laiba sigi oina khwaidigi sangna mobile internet data service thingjin giba thawdu ama panba tarabadi Prime Minister Narendra Modi gi laingakna Jammu and Kashmir Union Territory ama mamoina khaidoktringagi mamangda apunba state ama oina leiringai kumja English nganiga taraga mapani October taraga maridagi English nganiga kungi March phawa tha manga sumna athingba si thamki maram asina laiba asigi danatana malem gi mafam punamak sangdamna badasu mobile internet data service ta khwaidigi sang athingbu thamlakpa Manipur noire salibesa isa sida internet thingjinba haibisi hiram kudimak ta saphatbagi lamjel maning halanmani matamamada computer age hairambadigi haujikti internet age haina raklabani masigi kanaba punamak loina kaukthokuna palludrabasu education sector gi e-learning da asoba thaudang lawri artificial intelligence na kham thengna chakholaktuna leikidraba miyoi gi phaw sapmanaba saktam semdana wari sab yaraba matamasida mobile internet data service khwaidi gi matam sangna thingjilu baibisi Manipur gi khunaibu nunggi yukta hanjin hanaba gi thaurang ni haida yaroi education sector khaktana tana stock market trading yauna online gi kuthangna thabak punamak pangthokna bagidama Prime Minister Narendra Modi makna laiba asibu digital India haina fawa mingthon khrabani amoramda Manipur laingana tamthirab lan si lakshinana bani haiduna matam asuk sangna internet ki athingba thamlurabasu haujik makhatana lan thorak loi habigi pukning lumba phibam amada leirabra habisu pakhum phangloidabu hangwari adubu lan lakshinana bani haiduna social media gi maruiba platform sing oiriba Facebook WhatsApp YouTube amasum X na singba thingjilabasu tangai fadana sessinadaba yadraba GPay stock trading gi website email domain sing online class ki app sing power yahlamba yabani masigi mathakta entertainment apps amasum Netflix Amazon Prime sing yahlamba yabani adubo thing khibadigi sathiraba phibamasi oihalurabani Amaramda ngasi tholakhiba Commissioner Home gi order amada Sandel amasum Kaksing Chusampur amasum Bisnupur Chusampur amasum Kaksing Kangpokpi amasum Imphal West Kangpokpi amasum Imphal East Kangpokpi amasum Thawbal amadi Technopol amasum Kaksing gi marak tainana leba kilometer ani gi radius khaknatana mobile internet data service athingba sing tha sigi taragani pangi numidang pung 3:45 fawbu kudaktagi laukthokle haidenisu pawsda makatarakli Makasa tarak poina to perform lengana phumsang dagi takthurak lampi dunu lehelakli ba miyoi sing award pana khwang koire onal yumna miyoi sawum henmegi manungda bottle list sanba phangdri ba miyoi kya yaure phobola awang mamang lengana pi lamda lairakpadagi award pasingna khwang koiraklaba miyoi singi laifam
Loktak Development Authority LDA na Loktak Part ki phumdi sing sengdok na bigidamuk lokhalakwa thabaki manungsana logi wangmada sizinaduna laisin mani haiba phumsang sing takthoklagani haibidagi kumja English amaga samapan ga mawdraga ni thwedagi na mawdraga homdoida Manipur Societies Registration Act 1989 gi makhada phumsang da lairakliba miyoi singi society ama register toraba matungna miyoi singa sibu phumsang dagi takthoraktuna permanent settlements ta hona bani haiduna lenga na lampi duna lehlabasu miyoi singa sigi nomagi punsi awat pasingtana makwang poide Loktak Part ki phumsang singda lairamadi Manipur lenga na takthoraklaga punna acre taraga taruka point marfugam nipan pak saw fubula awang mamang da lairakliba miyoi singi Loktak Hut Dwellers and Fishermen's Welfare Cooperative Society Limited ki President Longjam Ranjit Kumar hai Loktak Part nga phabana maruiba sinpham oiduna Loktak iyaida wane hinglakpadigi hauzik lengang na piba mafam sida leibadigi sadoksina masum thabak inkhang subo nomada khara safarabasu mimana na hingna bhona bada khudong sadaba kyam yunare lengang na piba mafam sida hauzik yum yankhai ga manga romda apunba miyoi sahum hena leiri kumja English nga maga samapan nga maudragi mamangdagi LDA na Loktak Part sengdokpigi thabak sa tharagani haibadigi society semlaba matungda yumsang singda hinglakhiba miyoi singidamak society gi mingda pata pirakpadigi leirakibani ahanbadadi yum taraga mari taraga manga digi hena leramde adubu Manipur Loktak Lake Protection Act 2006 ki makhara kumja English nga ni taraga mathoi gi November da LDA amasu Manipur Police na Loktak ki phumsang sing thodek tuna amasung mai thaduna tanthokraba matungda society asida pirakpa lamda sangshinarakpadigi yum kuntragi mathakta hengalaktuna hauzuk puna laiminarakibani lengana imung amada foot tara pakpa aduga kun sangba yum amam su sabikibani adubu mafam asida lairakliba imung singi mi sing yam khalakpana lainabigidam ahienba mafam mathau tarakpadigi araiba mafamda tapta kothaduna lairaknaribani society sigi mingda hauzuk lairibasi ngayok pukri taraga humdai miyamgi pukri ama angalwadi center amani adubu mi sing yam khalakpana mafam asida laifam salaktre nong nungchut kan mafam su oibana toina yum humdokpagi awaba miyonari semjinana balengana sel khara thadabadagi hena atopa khudong sab kya ma phangdre mafam asida leidiba lambi ase amukta su koilas thadri maramasina laikhom lainang amasung urful marakta lairi lambi gi nakal drain gi system leite pat meya su oibanina nongju thad yamna khudong satre lambi asida nung khara thariba sisu mafam asida leidiba makhoi masel sel khagana duna semjabane Swast Bharat Mission gi makada sanitary latrine saribada su matam kya gi mamana community latrine oina amkhak sarambadigi makhatana sadre maramasna leidiba miyoi singna mana thokpa sana banatana sanitary latrine koba yaba latrine amata leitre society sigi mafamda haujik leidiba miyoi sing si tongan mafamdigi lakna khibana ngasi phawbada voter sandaba kya yawre mafam asi moirang AC gi manung sanmana AC asida puna voter sangadabasu political goeba ayet pakya leibadigi sanmangamdaba yawri masina maram oraga society gi makhara leirakliba miyoi sing marak sarakta hingba miyoi sing ohele health card amadi old age pension fangnaba honabadasu ayet pakya ohele miyoi sing asigi hingnabagi lambi si hana gumna Loktak Part gi nga phabano hairi adu haujik leiriba Manipur gi irang marak sida nga yonbigi sang hantarakpana awabagi mathakta awaboide aduga marai sai tharakliba maoksagi oiba ahongba kaya sina Loktak Part ki isingsu plastic amadi amot akai kyana motion halakpana nga phabagi sang hantarakpana mataukramna makhatana hingadagi haibada aruba wapam oirakli harakhena su pausida makhatana supalakli atopa pawmana Economics and Statistics Directorate ki awang thangba fencing ki thabakta habijabi tawrabra corruption tawrabra haibigi wakat pauksiyesina corruption senja thumjagi thabak thawang punamaki pausung pibirangnaba miyamna haijaduna lakhibadigi Manipur Government Services Federation ki advisor ni haiba miyoi amana lamphel pat leiriba Manipur lenga ki Directorate of Economics and Statistics ki office complex awang thangma sarukta fencing khabagi thabak sa tharakpada senja thumja tawrabra haibigi wafam phongdorakle RCC pillar hairaga sekna khagadaba fencing asigidamak kaithoklaba lupa lakh kungi sanpham gi account drawal permission ama finance department Mars kuntraga mathui English ngani kungo homloida department asigi order number FX4049 to 2023 EFD gi matung ina piki hairi adubo loisang asigi complex ki awang thangma sarukta pahet kadaba
construction of fencing ki thaba si lengang ayaba piri ba construction tawgi mohta repairing oina tawre haraduna pausi is the wakal agli bami September kungamanga English nganiga kungumdoi da chief secretary da ayib sirol ama pisinki siolosi ki copy amasu commissioner economics and statistics da pisinki hari Miyayisina chief secretary amasung loisanga sigi commissioner pisinki ba sirol da phongdogli bisingdi Directorate of Economics and Statistics ki office complex ki awang thang mamai ki da construction of fencing tawna bagi damak lainga na yamlaba senpa masi kai thokra basu masi gi on taina bada construction tawgi mota repairing tawri haina search tawri hairiba thawong si loisanga sigi deputy director administration na drawing and disbursing officer DDO oiringai da thoki bani haidana officer sigi maming supali madam sina government ki funlan season bagi damak mangondagi DDO gi phamlak thuraga loisanga sigi senior most deputy director amada PBO haina sufong dorakli Miyayisina chief secretary da wakal badasu October tarakani tho English ngani ga kungo homdoi da deputy secretary economics and statistics na loisanga sigi director da fencing construction ki thabak ta tarokliba allegation sigi matang da inquiry sathana ba ye bisero ma pirakre adumena ma inquiry asigi report ti hauzu phaw piraktri haina su pausi sida wakal agriba Miyayisina fondorakli atopa paw madana BDF te gi nungmai hu mullaga purure Thabal district ki manung saliba hairok part 3 gi mafum madigi village defense force BDF personnel sing issue tawba nongmai sing gi manung digi self loading rifles ama inches rifle ama masum .303 ki rifle ama sakang daba sing na mullaga puru hedi thagdo sing ngarang ayu angan bapung anirom tarakpada thokibani adu moina mo thagdo si thokpa digi Thabal district police ki makok thongba official sing yauna loudspeaker season aduna nongmai sing pirak na ba haibadigi bora da yom silaga mafum amada thamlam badigi phangle hedi Atopa paw mana miyai khra akan bo wafam sing phonggok tu numit nini gi matam pikre haukiba kumja English ngani ga kunna United National Liberation Friends UNLF manung de laikhiba thawdok singa mari leinana miyai taragani thoigi maming matha paladuna makoibu numit nini gi manung da halakna ba wafam sing pambaina lusingba UNLF na phongdorakli pambaina lusingba UNLF ki media coordinator TS Sarai rong mana thadorak pa siror mana makhatana hai UNLF ki Central Committee ki member oiramba PS yai masau Allies Priyo koba misa amana party ki constitution bu hanjin thugai dun fazada thabak sing torak padagi tanthok si haibadi yadaba kangbu kharabu UNLF tigi matam suppi ki oina tanthok hi aduga TS Tarun Kumar Allies Tiken Allies George koba party gi mi oidraba mi emana lusing duna thabak singa si tawkhibane amadi hawkiba sai ahum lom da party gi mingda aran ma thabak sing tawduna party es gi mingsa thiana na bohona duna lakhibane hanisu siolosina maral sirakli adumena matam gi matung ina masagi ashoiba khangwa mi khradi party da laktuna party gi thabak sing pangthokpa haure hanisu siolosina phongtokduna masagi ashoiba khangduna nongma natraga nongmudi wakhal taraktuna halakani haina khanduna lebani adubo halaktabana makhoi sing adu numit nini gi manungda pambaina lusingba UNLF ta pau phorakadabani hairi siolosigi matungna pau phorakadabani hairiba miyoi sing aduri thaunaujam Tarun Kumar Allies Tiken Allies George Kasampat Rajkumar Koireng Allies Lakhikanta Soibam Laikai Narengbam Thabal Allies Marzi Nagamapau Ketrimim Sagar Allies Singlen Allies Yoihaiba Ketri Lekai Moirangthim Iboyaima Allies Zayenta Allies James Wanghai Yanglem Tiken Allies Nobin Allies Abo Luang Sangbam Moirangthim Devan Allies Munal Allies NC Kaibi Taretkul Karam Puyani Allies Megasandra Singmerok Moirangthim Sangen Allies Ranjit Phobalao Ward number 3 Maimam Sauba Allies Zamesur Pangaltabi Toizam Asoba Allies Bogen Wangkhoi Ayang Pali Amasum Laisangthim Umakanta Allies Yoihaiba Singzamaini Hairi Miyoi Sing asidana tana makhoiga loinana mapana thabak toriba lanai miyoi sing amasum organization khudingmaksu makhoiga samnab lepkadabani hairi matung tarakpadari party amadi miyam gi mayokta leibani haina lawga loinana makhoigi mathakta akanma miyeng sanglagan hainasu siolosina makhatana phungdorakli atopa pawmana mo sanalaibak boxidi glokasaraga memba thamjage Modina junta amasum PDF animak Tongsinbadagi Miyam wabani Congress lengak leram labadi numit tarani gi manungda irang loisilamgani kemega sandra Dr. Khaidema Thauba irang sida political party singi wakhalot
Manipur ki yelhomi sing hauzu awapa phibam ama mayungnarak libasi Narendra Modi na lusingba BJP ki lenga asina Myanmar ki military junta amuk Tongsinbadagi amuk na PDF Tongsinduna double standard sanabadagi oirakpani haina Manipur Pradesh Congress Committee ki President Kaisa Megasandra na phongdokre State asida thoglibi irang si Congress na karigumba lengak pairama tholagadi supnatagi numit 10 gi manung lusinduna tangdu leitawa phibam ama thamba ngamlagani Tha tarit pharaglaba irang si hausu paliba lenga asina lusinba ngamdriba si laukham thokpa thaudang sing laudabadagi nehainasu makna maral siri makna makhatana phongdokhibada ngasi thokliba lan asi leba amaga soknaba lanati internal gi oiba lani BJP ki lenga asin opposition party Miyam amadi civil society organization singna haijaba wafam singsu amata tabidaba si yamna lebak thibani thokliba lan asina hiram kudimakta asobo saithing pibana congress na atubu matamna lan asi loisinhanduna ingtappa hanjinhanba pami thokliba lan asi paliba lenga asina loisinba ngamdriba si thamoi singna loisinba ngamdabadagini loinana thokliba lan asi India government na tawriba geopolitical sida sauna asweba lebadagi loisinba ngamdabani iramdam asiga tainana leiriba Myanmar Lebanon housing democracy sati Modi lenga na India sajaba kulai sarana lupa crore samri kungini thui longi kulai Myanmar junta army da yonki Myanmar da leriba junta army sina amadi Russia government su sauna mating pangli aduga amaromda Myanmar democracy hanjin hanana bo honariba Aung San Suu da su amuk support tawsinna leri Democracy satpa leba amagi Prime Minister amana topam thokte maramaduna India gi Prime Minister Narendra Modi double standard oiba miwe amani haina akan mamong na malem gi leba kyana criticize tawnarakli thawong asina maramoiraga Manipur Myanmar gi junta army gi personal sing sanaglabasu taram okle aduga Mizoram yauna Manipur gi tuan mafam sing da leiriba Myanmar gi PDF lising taruklom maramdamda hanikro haibasu Modi lenga asina haiba ngamdre loinana Manipur sanak liba Myanmar gi PDF sing ngak senana bu oina sanglakpani haibasi yamna sumlabu wafmamani loinana makhoi bu ngak senbibata natana Manipur amadi India government na pizza pithak tawduna thaktuna lairi mapan gi miyoi sing ngak senana bu honabada lamdam asig yellow fruit sing da oina asawa saithing sing asi phangmani lamdam asi makhoi gi nungai laifam ama haibadu oide India government ki tongan ba foreign policy leijaraga suma pangal mathona lebi state government ama oiramlagadi amadi sakrida hena lumna laudaba lenga ama oiramlagadi ngasi lamdam asi ki miyamna thengnari ba awaba kudong sa da basing ngasi mayuk naramla paliba lenga asin irang asin lusinna bo honabigi muhuta opposition party nupi angang singda atopa phurupta amadi civil society organization singda am taisina dun leiri Congress na border fencing tawba horakpada CM gi manaw nupa isam gi president oiramba mana civil society singala horaktuna thingzilakpadagi tokhibani loinana Manipur laiminari ba phurup singna su magi tokhaiba lamtan ba yaroi maramaduna lamdam sida akanba mathawna maringje leiba lenga ma lehanba yamna mathoktai Nap ki report amagi matungina lamdam sida popi thabagi masing khwaidigi hengalakhiba si kumja English ngani taraga taretagi oikhi matamadu kanagi lenga state sida leikhi haiba duri punamang na khangnara bo wafamne Manipur gi irang sida BJP na thagat khiba MP sing wa ngangba matangamdre maramaduna lakaduriba MP election da Manipur irang thorakpada tumduna leiba MP sing thagatpagi muhutta Manipur gi issue sing sabsana parliament pukhatpa ngamba MP sing Congress party go inasu thagalagane haidi Thoklibi irang asi loisin bina pa Manipur gi governor digi horaga India gi makok thongbu lusingbu singyauna prime minister phab unana ba honaduna takshinduna lakli political gi amadi ideology gi khena ba leitana puna irang loisinna ba honaki adubo palibelenga asina tabiba leitri palibelenga asina mapam khara da oina ngak senuna leiri state asida leiri mapam kudimak mapung phana ngak senba ngamlaba matamda da irang asi lakshin ngamgani haina khalen su pausna makatana phongdorakli Lushilak po na to pa mana Myanmar gi junta lenga inthudriba phabu operation 1027 lepkhiroi lizar wen Nahrol gi thodang pauksi digi maruiba paw mana lakhosarka na myamna thamjage Myanmar gi junta gi lenga maru phangna mutri phawa brotherhood alliance na junta gi mathakla sathriba operation 1027 ase lepkhiroi haina Myanmar National Democratic Alliance army gi wangloi lizar wen na phungdokli news agency amada piba wadrol da Lizar weng na hausa junta ga wari sana duna yana ba purak na bohona bagi tharang amata lekti wari su sana rai maramdi junta gi lanmi nomono gi mapangal sontarakle masida makhoi de wari sana bagi mathau tadi junta gi lanmi mapangal sontaba sina maram oiraga brotherhood alliance na lakshin gi ba lamsing handokna ba junta gi maikeida khong lambi matik sana leitre hairi
ningsingba yabadi Brotherhood Alliance Operation 1027 asi sayesi October 13 gi sataba hawi hayaduna tha amadi numit pasilaga Operation 1027 haina maming thonmani ethnic level group ahum punsinaduna matam amata junta lanmi gi mathakta offensive sataki maduna maram oiraga junta lanmi na awang thangba san state ta khutningduna leramba maphamsing Brotherhood Alliance na laukshinbaga loinana China ga tainaba Myanmar gi ngamkhai paring supai paisinduna makhoi gi khubam nungna thamba ngamkhre ethnic army singasina China ga tainaba awang thangba san state ki Kokang Sep Administrative Zone gi saruk ayamba laukshinba ngamkhre Myanmar National Democratic Alliance Army gi oina hauzik Kokang gi konung luka ki town laukshinna ba miyeng thamdi adobu ethnic armed group singasiga Panam singasi san state junta gi position sing laukshin ba sikak nati junta gi lenga su bumuthat pa asina mapung mai ba panam ni hauju phau bu Brotherhood Alliance yauri ba ethnic armed group singa awang thangba san state ki kulong sensio sinwan hon sinama di atai salewen turel gi wang ma leriba monekoi hapangseng pangsen kainsan Muse Union Lambi Pulap Loksin Mangamkre. Mapamasi Laramba Juntagi base Amadi outpost Sunny Hen was Loksin Mangamkre. Alliance Kangbuk administration Asigi Panseng Sinwans Onesin the Oirambado Kanlong the Hongle. Mashinataba administrative staff sing Kunlon Amasum Sensio Tamna Bonari. Alliance Army na Pamliba Tha Adu Yauna Makoina Lokshilaba Lamsing Asigi administration Salibang Amdri. Madam di Mapamasi Umangi Saruk Singdagi Toina Etexa Tarakwi Diet as Loudon of Madam Ningtina administration Salibang Amdabani. Adu House Queen of the Miam Paus Matang Solutions are again Sumiam Puna Nawab did Naminasi.